Marui Bapau Thadau Luchingba Nehekam Jom Haugi Mihata Chenaba Singmatik Sabasera Pigadabani Hava Demanda Ngasi Karbialongi Manjada Kundariba Thadau Miam Na Kongjang Sangsin Kray Churachandpurdagi lakpa miyoi anidagi Assam Police na lupa crore taret henbagi mayai kaba heroin hagatpa ngamkray. MSF na aikoi lairik ningthi na tamsi campaign ki manungsanna Haurebi High School da yengsilubada oza ani amade staff ama ludo sanaba thengnarakhiba laibak thibani haina MSF ki General Secretary na phongdorakle. Amade Kumjali Singani Tara Mapanda MSPDCL amadi MSPCL na lokhiba thabak singi recruitment process khudingmak mamang thagitang tara marida Governor in Council gi meeting the cancel tawkhre recruitment process asi nauna amuk tawragani hairi Khurumjari ISCOM MANIPURI pau meeting tabiriba khwaipuna mangputaram noksari hauji pau sandokna pizari Haukiba August ki tang kun mapan gi ahingda Assam ki Karbialongi Manjada halam khiba thadau luchingba Nehekam Jom Haugi Mihata Senaba Singh Matik Saba Serak Pigadabani Haiba Demanda Ngasi Manjada Kundariba Thadau Miam na Kongjang Sangsin Kray Ngasi Kongjang Sangsin khiba Miam na Kukilal Hauba Singh suspension of Operation ki thabak satnaruidabani Assam da Kundariba Aikhoi bu Kukilal Hauba Singh gi khuttagi Assam gi Miam na kanbiu Kuki militant singna Nehekam Jom Hau hat kiba mihat yaning de haibana singba play card kya paiduna we want justice haiba kholau kya lauki mihat asiga mari lainana huzi fawada chenabani haiba mioi ahum haibade samcham kuki jangpu hensing amade mengai sithong police na fagat khraba matung thangmoi mar amade kal leng thang koba mioi ani amasu fagat khrabani panbayai madudi mamangi August ki Tarukta Laikhidraba Nehekam Jom Hau imphal da pangthokiba maitai amadi thadau proof ani ki marakta wari sanabada saruk yakiba misak amashuni Long live, long live. Tribal unity, long live, long live. Tribal unity, long live, long live. We want justice, justice. We want justice, justice. We want justice, justice. We want justice, justice. Malim gi kaithel da lupa crore taret ka lakh ani gi senpham oigadaba mayai kawa sinjak heroin ga konana Surasanpur gi mioi ani Assam gi Kamrup police ki kangbuna fagat pangamkhre punna heroin gram samapan tara du aminggaw dagi fagat khibani fagalaba Surasanpur gi mioi ani dudi gogo suntak sahi kuntra humdoi amadi sailun wifi sahi kuntra mapanne makhoi ani na Hyundai i10 registration number MN01A W2641 gi Thongi panel da heroin singadu tongan ba sapon ke humpudra ga marida haplaga purakhi bani hairi asuk yamba senpham sing oigada ba heroin singasi Kamrup police ki kangbuna fagat pa ngomkhibada Assam ki chief minister Himanta Biswa Sarma na maha ki social media X handle da thagalakhiba post ama da thagat pa phongdorak paga loinana Assam lengak na drug ki mayok ta sangsili wa khongjang gi manung sanna makhata na lepa leitana sangsin khigani hairi MSF na chahili sangsit na changsin duna lakpa academic campaign aikhoi lairik ningthi na tamsi haiba campaign asigi manung sanna Imphal West ZEO Wangoi gi manung sanna leiba Haurebi High School da chattuna yangsiluba matamda mahairoi singna school hour loidringai mayumda hankhiba amade school asigi ojat nupi ani yauna multitasking staff ki oza amaga ludo sanaba thengnarakpa ase yamnamak laibak thiba amani haina Manipur Students Federation MSF Head Office के General Secretary Sundar Khuman na phongdorakle wafam singasi kwakathal thongnauzam laikai de leiba mahairoi lup asigi mayai loisang da famkhiba paugi mifam amada mahak na phongdokhibane MSF के General Secretary Sundar Khuman na makha taraduna MSF na chahili sangsin na changsin duna lakpa academic campaign aikhoi lairik ningthina tamsi haiba campaign asigi manung sanna ngasi mahairoi lup asigi thomi kayana Imphal West ki Haurebi High School amadi Haurebi High School adet hairiba Mahailosang ani asida yangsin wa chatluba matamda Haurebi High School gi oina oza manga amade multitasking staff ani amaga leiramba thengnarakhe
हारिबा स्कूल असि माहिरोई तरामरी एनरोलमेंट थागतपगा लोइनना रेगुलर ओइना माहिरोई मापंदी अदुमक स्कूल काबगी ममी थेंगनरखी अदुबु ngasi स्कूल असिदा ओजा खरना माहिरोई सिंग लारिक ताकपीबगी महुत लुडो सानादुना लैरंबा अमदे स्कूल आवर लोइद्रिङै माहिरोई सिंगना मयुमदा हनखिबा अदु ओजा सिंगना खंगहौदबा हाइबसे यामनमक लाइबक थीबने अमदे हाउरेबी हाई स्कूल असिगी कैंपस असिगा पुन्ना लैमिनरिबा हाउरेबी हाई स्कूल एडेड असि क्लास 9 अमदि 10 खक्तमक लैबा एडेड स्कूल अमने हारिबा स्कूल असिददी ओजा अमना माहिरोई अनिदा थवा यावना लारिक ताकपी तंबीबगी ममी अदु एमएसएफ की थौमी सिंगना थेंगनरखी हारिबा एडेड स्कूल असिदना ओजा अमना थवा यावना लारिक ताकपी तंबीरमलगा लेंगाके हाई स्कूल असिदना माहिरोई सिंग लारिक ताकपीबगी महुत ओजा खरना लुडो सानादुना लैरंबा से अंगप फावी लोइनना ओजा अमा ओइबगी मथौ तौदबा ओजा सिंग असिबु लेंगाकी मरी लेनबा सिंगना यंगसिनबिदुना मखोइगी मथक्ता एक्शन लौखटपियु हाइना फोंदोखी एडिट असिना कइनो हार कांदा हाउरेबी हाई स्कूल हाइसिन हाइबा असिदना कोई क्लास 9 अमदि 10 अनि लैबा माइनोसनगी एडिट ओरगसु अदुदा मसिदना मुकम अकोजी ओजा अमना यामना थवाई यावना angang ani kaptada lari tapiramba emission thingnaje base adu masida akoi emission na haisening body amara government gi migration amadana idiot punna campus amadan laginara kanda idiot na thawai yauna lerana kanda high school idiot na tabaduna ozas amu oibagi mathau pangthoklam dawa basa masi mari lena basing kopna yengchen birakanda da chap chapa action ama lokat piraka matungda asigumba kaya si thokdaba बिदिन चंबी वापम सु थमजगे लोइनना अकोगी एमएसएफ न सु अकोगी नालिंगै मतमदगी हौना अकोई गवर्नमेंट एम्प्लॉई की मचा मसु फावा गवर्नमेंट की माइग्रेशन सिंगा माइ मसि तमनबियु हाइबा वापम कया सो अकोई थमदुना लाई मसि थमदिसिगी मरम दी करिदिनो हाय कांदा हाइबा ओजासिंग असिना लुडो सानादुना लैबासे मागी मचा मसुदो हाइबा माइग्रेशन अकोई तंबो ओतारगी मागी लुडो सानारगा कैदुमुंदा लेरनो मागी मचा मसुसे अदुम फतबा लंबीदा मागी गदरा हायदना मकोई कुम सेनबा अदु तवकनी हाइबा एमएसएफ न मसवाइदा थमजगे लोइनना मतुम तारपदसु असिगुंबा कयासि थोक्तनबा कुमने येंसन बिरकांदा दा नसिगी ओजामो बगी मथौ तोरदिबसिंग असिदा मरि लेनबसिंग येंसन बिरकांदा एक्शन लौखत यु हाइबा बापमसे थमजगे एमएसएफ All Manipur Muslim Students Organization AMSO General Headquarter gi General Secretary na lusingba mihut kangbu amana ngarang Imphal East ZEO Zone 2 gi manungsana leiba Khomidok Arapti Khabi Upper Primary School satun yangsin khre yangsin khongsada tu da school asi oza taret leibagi manungda sumnata gi oza ahum khaklak lamba thengna ki hairi government na piba salary di adum loba school na kaning laga kaba kaning draga tokpa sigumba oza singasi mari leinaba education department na thuba matamda action lokhat piu haina organization asan abil tawrakle Organization asan makhatana phongdorakpada school kaba ngamloidaba oiragadi oza oiba tokpiu thage salary di leptana lawrumgani makhoigi macha masu singde government school da mat tamlamgani thajade government school gi oza oibadagi fanglakpa senfam aduna afaba sakhotpa private school da macha sing larik tamhalamgani asigumba oja sing asi matam chana para tamliba mathau tare amade school gi attendance register da matam amatta da puna sign tawshilambasu thengnarakhi hairi Kongsada sida school asige headmaster gasu wari sanabada school asige awan apakaya gi matangda paudam lakhi school asida leijari ba oza khara asige marakta oza khara nangam jabi thaduna angang singa laik hayandaba yade haiduna kanna khonabagi mami amadi taba thengnarakhi school kaya amadi thamoi sengna angang singa lairik ki asengma mangala du fanghandaba yade haiduna kanna khona zaba oza leitabadi nate adubu mari leinaba authority na medyang sangbi ba wat panang asidi government school singasi nongmanong Nong makangdana musalakpa yabagi lambi amada purakpa asine adum oinamak school asige awat apak kaya amal lairiba amade oja singna school ka dabagi hainabi lairiba sibusu education department na thubada medyang sangbi duna hena faba lunan ba school ama oirakna ba henba medyang sangbi na basu hairakle Kumjali Singani Taramapanda MSPDCL amasung MSPCL na Lokhiba Thabak Singh recruitment process khudingmak mamang thagi tang taramarida Governor in Council gi meeting the cancel tawkhre loinana staff selection commission gi khudang da hairiba recruitment process asinawna tawragani haina power gi deputy secretary Maisnam Chinglem bi luwang na thokpa order amada khangalakle order asigi matung ina hairiba no recruitment asida hana yaukhiba candidate singna sel amata tingdana thawa yagani amadi age limit su komthoklagani
अनौब रिक्रूटमेंट असिगिदमक्ता पावर डिपार्टमेंट हौजिक लैरिबा पोस्टिंग रिक्वायरमेंट की मतुंग इना कमीशन दा पिखलकनबसु खंगनख्रे हाइरी मियामना गोल्डन ट्रायंगल हाइना खंगनरिबा ड्रग ललोनबगी नेटवर्क असि इंडिया दा मरुइना मणिपुर दा होंगलकपा असिना लाइबाक असिगी नाहासिंग अमदि खुनाई असिगी मायोक्ता असौब सिंगनबा अमा ओइरकली हाइना हानागी चीफ मिनिस्टर नोंथोंबम बिरेन महाकी एक्स हैंडल दा फोंगदोरकली ngarang numidang thagalakiba post asida mahak namakha taraduna mahaushagi phajabana pikthalaba state asi hojikti popi thafam onthok pire manipur khakta natana lamdam asigi nahasing amadi khunai asi kalhogdaba yade haibagi wakhalolda matam amada hogdokiba war on drugs campaign na khumang chawshilakpada laibak miyamna soba asa ama uramlabani अदुब हौजिक्ति हानगी फिबम दा अमु हंजिलकले सलिबा थासगी तांग अमदा नमखिबा वीडियो फुटेज अमगी मतुंग इना कांगपोकपी पुलिस स्टेशन अमदे वाइचोंग सब डिवीजन गी मनुंग सनबा आईटी रोड परिंग दा लैबा कोटलैंड अमदे सोंगपिजांग हिल रेंज दा पार्क सना पोपी थावगी सक्तम उब फंगले हारिबा मफम असि कांगपोकपी डिस्ट्रिक्ट की कांगसुप लैमखोंग इरंग प्रोटेक्टेड फॉरेस्ट की मनुंग सनबा मफम सिंगने प्रोटेक्टेड फॉरेस्ट एरिया दा फावबा पोपी थावगी थबक सथरगली बासी लेंगा की फॉरेस्ट डिपार्टमेंट ना करी अमता यंगसिंद्रबरा नत्रगना खंगना खंगसिनद्रबरा हाइबगे सोबो वहांग अमा थोरकली हाइरदुना पेंदबा फुंगदोरकली कुमजाली सिंह मंगा चमापन हुमफुमापन दा कांगपोकपी सब डिवीजन दा कुकी विलेज दा हुमफुद्रा मापन लैरंबा दु सादा सहुंगा अहुम हेंगलक्तुना कुमजाली सिंह अनि कुनहुमदोइदा साट्रेट कुनमाथो यौख्रे सब डिवीजन असिगी खक्तनतना मणिपुर कुकी विलेज अनौब कया अमा सेंगुम सौबगुम सोंखलकली बासे कुकी सिंगना म्यांमार दगी इलीगल इमिग्रेंट कया पुसिलकपदगी थोकपनी हाइना फुटहिल्स नागा कोऑर्डिनेटिंग कमिटी एफएनसीसी न थादरप सेरोल मदा फोंगदोरकले चेरोल सिनेमा तारदुना मवांग थोखिबा नागा कुकी पाइटे अमदि हौजिक थोकलिबा मैतै कुकी गी इरांग असि कुकी सिंगना मणिपुर गी यलहौमे सिंगी मरक्त लैनरिबा मरी अदु थदतनब होनबने लोइनना फुरुप मसा कया अमा नंफु साफुदा कुकी फुरुफ की मनुंग चलहन्नब होनदुनसु लाक्ले मसिदा नतना कुकी सिंगना म्यांमार दगी इलीगल इमिग्रेंट अमदि रेफ्यूजी कया मणिपुर कौसिंदुना लैहल्ले मणिपुर लेजिस्लेटिव असेंबली ने कुमजाली सिंह अनि कुनमरी अगस्त मियोय तरानिथोय की ओइबा हाउस कमिटी अमा सेमदुना इलीगल इमिग्रेंट अमदि अनौब कुकी विलेज कया अमा चोंखलकलिबा असिगी मतांगदा थिजिन्नब होनरबसु मदुगी थोइदोकपा कानाबा उबा फंगद्रे लोइनना मणिपुर लैरिबा इलीगल इमिग्रेंट सिंह खंदोकनबा अमदि लमदम असिर चाउना मायोकनरिबा डिफॉरेस्टेशन अमदि आइन गे वांगमदा लमखोपसिंदुना अनौब विलेज कया चोंखलकलिबा असि थिंगदनबा कुमजाली सिंह अनि कुनहुमदोइदा मणिपुर लेंगांगना सेमखिबा कैबिनेट सब कमिटी की हेड लेटपाउ हाउकिपना ओइखि इलीगल इमिग्रेंट सिंह कौशलिबा फुरुप अमगी मियोय अमबो सिगुम्बा कमिटी असिगी हेड ओहेलंबा मरमना मियामना थाजबा ngamdaba कमिटी अमा ओइखि नाकल अमरोमदा मणिपुर कुमजाली सिंह अनि कुनमरी की डिसेंबर की तांग 38 दगी हौजिक फावबदा म्यांमार दगी संगलकपा मियोय लिसिंग निफुनिथोय बायोमेट्रिक मैपिंग तौख्रे हाइना असम राइफल्स की डायरेक्टर जनरल लेफ्टिनेंट जनरल विकास लखेरा ना इकुई ड्रिंगई की ममांग फोंदोखिबसु लैख्रबनी पुनमगसी येंगलगा मणिपुर नेशनल रजिस्टर ऑफ सिटीजन्स एनआरसी चनाहनबियु आइन गी वांगमदा खुंदारिबा कुकी विलेज सिंह तकथोकपियु अमदि मखा ताना थिंथाब तौदना मणिपुर लैरिबा इलीगल इमिग्रेंट सिंह खंदोक्तुना मसा मसागी मरमदा डिपोर्ट तौबियु मदु नत्तब तारगदि एफएनसीसी की थौमी सिंगना नागा ताबा मफम सिंगदा लंबीदा थोरकलगनी मदुदा थोलकपा फफत्तगी टेक्साक पुनमक लेंगाकना पुगदबनी हाइरी नेशनल वायरल हेपेटाइटिस कंट्रोल प्रोग्राम NVHCP की मखादा डिस्ट्रिक्ट हेल्थ सोसाइटी थौबाल अमसुंग नेशनल वायरल हेपेटाइटिस कंट्रोल प्रोग्राम थौबाल अनिना सिंधुना वर्ल्ड हेपेटाइटिस डे लिसिंग अनि कुनमंगा की पालन थौरम ngasi लेसांग थेम कैथल द पांगथोखरे हेपेटाइटिस लेट्स ब्रेक इट डाउन हाइबा पांदम द पांगथोखिबा थौरम मदुदा डिस्ट्रिक्ट हेल्थ सोसाइटी DHS की चेयरमैन सु ओरिबा डेप्यूटी कमिश्नर थौबाल हन्ना कमैना अथोबा मिथुंग DHS की डिस्ट्रिक्ट मिशन डायरेक्टर
Chief Medical Officer Thawal Dr. Wainokulna Thoromapu aduga District Hospital Thawal gi Medical Superintendent Dr. W. Rihini Kumar Leisang Them Gram Panchayat ki Chairperson L. Raghu amasung PHC Leisang Them gi MO in charge Dr. MD Abdul Khalik na akhanaba mithung sing oina saruk yakhi palan thauramadu pangthokpagi matangda NVSCP Thawal gi District Nodal Officer Dr. RK Kamalana nungyoi warol sing miam da sandokna thamkhibaga loinana hepatitis na narubadagi fagalaba anaba singna matau karamna makoina hepatitis narakhibage amadi kamdongna ana layang sathaduna fagalakhibage haiba singi matangda miyamda thamki amadi sililang niba gi maikai asamba khudol sing tamduna pungin thaugatki thoronggi sarukama oina hepatitis ki lemna screening test sing supang thokki thoronggi athoiba mithungi warol da district Thawal hana kamaina phongdokhibada hauzik malemgi chawkhalaba matam asida makhal makha kyagi laina sing asi mayam aman leiri adumapu aikhoina matam sana ana layang satha haurabade laina sing asida aikhoina ngakthokpa kanba ngamgani haina khali mahang makha tana hai aikhoi mioi ba sing asi matam sangna koina punsi nungsang na hingning ba ngaktani punsi nungsang na hingnaba aikhoina nungtigi sari thakliba food habits asi semdokpa hongdokpa mathau tai aikoi ki haksang gi indri habadi organ sing masa mau fana thamba tai aduna aikhoina afaba chinjak sing saba fangna ba aikoi gi chinjak sing asi organic oiba makhal sing chaba amadi aikoi organic oiba chinjak puthokna ba mai onsin ba matam oire amadi mipum khudimakta organic oiba chinjak sing puthokna ba awareness pirase haiki masigi thoram adu busin langwada sorgya ki ba mari leinaba department ki official sing staff sing amadi miambu DC hana kamaina thakat pa sufong dokhi DFO Bisnupur Waikhom Roma Bagi Meeting Makada Sustainable Color from Nature and the Raising Accelerating MSME Performances RAMP Scheme Haiba Wakhalol Danumi Humni Sathakataba Capacity Building Program on Natural Dyeing Technique Thoram Divisional Forest Officer Bisnupur Forest Division Amadi Department of Textiles, Commerce and Industries Government of Manipur Punna Kusam Nana Sinduna Ulau Awang Lekai Community Holda Ngasidagi Haukre Thauramadu the Bisnupur Forest Division Range Officer RK Sadananda MS Eastern Dyeing and Printing Industries ki founder Loinana National Awardee Oinam Brozendro District Coordinator Non-Farm Dalen Nambol Block in SARS MSRLM KHH Abhisit Nathoba Mitunglen Oina Sarogyaki Thauramadu da BLF Ahum Lamjing Maya BLF Utlau Awang Irik BLF Thiam Amadi Mangalaibi BLF Ulau Makhagi Thongmi Kuntaruk na Sarokyaduna Matau Karamna Natural Dyeing Techniques sing takpi tambiki Thauramadu Mari Lenana Bisnupur Forest Division Range Officer RK Sadanandana Phongdokibada Micro Scale Entrepreneur sing income hena lakna ba performance hengatna na ba Thauramasi pangthokpani Makhata nasu Bisnupur District ki tongan ba mafam singda asigumlaba program asi pangthokpada miyam su saruk yabiyo haiki Tripura da Maitai Nupi Singya Matangairaba Loop Ama Oriba Takhelema Tengbang Loop na Manipuri Literary and Cultural Forum Tripura Kusam Naduna Lairik Phaba Laita Laira Manipuri Mahiroi Singda Piba Scholarship Ing Kumjali Singani Kumanga Kuntaruki Oina Mahiroi Manga da Piragani Haina Loop Astina Thatropa Serol Madakangalagli Thagi Lupa Lisingani Lising Machonga Amadi Lisingama Oina Taliba Sahi Sigi Haukiba April Thadagi Matang Sahi March Thafau Pigadaba Selgi Tengbangasi Lakriba September Taramari da Agartala da Pangthokpa Thoramama da Haudokani Hairi Hariba Selgi Tengbangasi Damak Best Tripura da Mahiroi Ama Sepa Hizala District Tagi Mahiroi Ahum Amasung Unkoti District Tagi Mahiroi Amasu Khale Tripura Board of Secondary Education gi Makhada Handak Sahi State ki oina ahanba top 10 gi manungda Nipan Suba position Tarakrabi L BT Singha Pusu Pandamasigi Makhada Akhanaba Tha Lupa Lising Ahum Chonga Lising Ahum Chonga Chahi Ama Scholarship ki Senpam Su Fangalagani Haina Sirolsa Aroiboina Kangalakli BJP Wangjing Tentha Mandal Nasenduna Ngasi Nomagyoiba BLA Habidi Boot Level Agent Singi Workshop Ama Wangjing Dalaiba Mandalgi Office the Pangthokre Ngasigi Thoramadu da BJP Manipur Pradesh ki General Secretary K Sarat BJP Thawal District ki President Yumnang Kumar Jit BJP Thawal District ki Secretary Saugrakpam Japan BJP Wangjing Tentha Mandalgi President O Sunil Amadi Tentha Jila Parishad Member KH Priyojit Singba Marui Bamyoi Kyana President Member Sing Oiki
थौरम अदुगा मरी लेना वांगांगलना बीजेपी मणिपुर प्रदेश के जनरल सेक्रेटरी के शरद हाइकिबदा ngasi Rahul Gandhi na changsiliba khongthang ngasiti mahaki party ki workers singbu thasadabani BLA haibasi karino ICI na BLA hablibasi karigino haibasi khangdabadagi makhoi gi workers singna khanaraga hapkiba BLA sibu makhoi na objection tawsare masigumba masagi party worker bu thasadaba sinani ngasi India da Congress na sumasum maitharik libasi Congress di haujisu hena maithi rakhigani hairaduna Congress di chahi nifurom de India da halakpa ngamlaroi haiki ngasi workshop atuda BJP wangjing tentha mandal gi members sing amadi ACS gi tongan ba BLA sing na saruk yakhi adu erdi ngasi Rahul Gandhi ni sangsal li khongthang se kaino magi party worker bu thajadaba BLA si kaino ICI na pilo election commission of India na BLA happy sig manam karino hai biji khangdagi magi worker se masi but khudinga Congress worker lermani akoi gi lermani ateti party ne madu puna mutuna khanaraga hapu bu posimuna objection tawe sin tawe am bola magi party thajadaba aduna ni ngasi Congress Bharat ki manung Congress sadon sum mai thiri se hena na mai thira kinu mo handa ki khongthang se de amuk helji any media house pun mo yade Bharat ki praja pun mo yade Muslim michi ni naw sum yade makha tarak pada sanabagi pawa muglaw birase Mamang tha haibadi August ki tang 23 ki 38 fauba Nehru Indoor Stadium Chennai Tamil Nadu da pangthokhiba Children Cadet Boys and Girls National Championship listing ni konmanga dasaruk yaruba amadi medal fanglaklaba sanaroi singokpagi thoramama Joyshna Ritrikta Oinam Kendra Development Organization senduna ngasi pangthokre thoramadu da PWD ki retired Chief Engineer Yumnam Joy Kumar Bisnupur District Kickboxing Association ke President Jongtham Ibohal Oinam Municipal Council ke ex-person Maibam Manglemba Kishan Sangha Manipur Pran ke President Namairakpam Indubushan Social Worker Oinam Ibo Sobana Thoba Mithunglen Singh Oina Saruk Yakhi Thoramadu da Bisnupur District ki kickboxing sanaroi manga gold medal lawraklaba Laishram Malemgan Bamade Saruk Yaruba Sanaroi Singh Samurai Latpam Ghanapyari Khwairakpam Thoithoiba Lamabam Yohenba Sayon Basana Samamadi Makhoi ki team manager Thoksom Kiranna Leipereng Sibituna Natkilenyan Yanduna Madi Kudol Potpituna Taram Okhi Masigi loinana PWD gi retired Chief Engineer Yumnam Joy Kumar gi maikai degi gold medal lawraklaba Malemgan bada lupa listing manga saruk yaruba sanaroi mari amadi makhoi gi coach ta listing ahum mana pituna pungning thawatki Tharomaduga mari lenana Yumnam Joy Kumar na phongdorakhibada sports haibasi achauba industry ama oire masi khangdabana miyamna thawaina de Manipur da naha kya thabak phangdabana kangaunaba kaya yauri adubu sports ta naha singbu thajal laga thabak phangdabagi issue si kokhanba yare India da state amadi union territories singi manung da khwadagi yamna sportsmen puthokli basing asi Manipur ni haiki Manipur sarkar se Manipur si thabak phangdaba naharo singi yamna chawa samisha ma mayok na tunan leirabani thabak phangdaba yam oisilakna angang mayam ma lai aisu tamuraba matunda tawam sabam khamdana leirabani sports se fajna yokat piraba Manipur sarkar gi laiba state government asigi chap chapa sports policy amal leiraba sports as bu makum phang yokat piragadi lai thabak phangna laiba aduba naharol mayam ama sanaroi oina putho akana makhoi sanabi lambi ka thajin rakana makhoi sanabasina Manipur sarkar na kai nutta tawdragasu sanaroi mayam thabak phangna lai thabak phangna ekoi thabak phangdabi awaba si kokpa yaribani khudam oina harabda ngasi ma India di laga Indian Super League hari ba football di dahai tare ayam bagi hojik ko ina di cricket da ekoi khara hawe du ba ayam di hojik ti lai nasi football da Manipur di bhai chana ise football le bani na football da ngasi ma lai ba state kuma pa Indian territory tare ni pa chap chap di khangja tare ai masing bu ka ho re siki mayam manak sida khwaidagi sanaroi bu thokpa khwaidagi sanaroi ngasi player in lai ba Super League football da lai si Manipur state ni pick karaba India ki khwaidagi makhadagi thila khwaidagi pipa state singi manungda manga taruk suba da le ge do Manipur na khwaidagi sanaroi puthoi duba adu gumba state amani District Kang Association Ziribam Sinduna Thasi August ki tang kundagi
Mamang thagi August ki tang kundagi hauna Jiribam ki Babu Parada liba Lamlen Community Hall kam kang sangda Jiribam kasara madi haila kandigi kangkut konma thoina saruk yaduna sanariba taramanga subalet RK Lalasana Memorial Mix kang tournament lisangani kunmanga gi ngasi sanagiba aroiba preliminary league round match ta Yawol Club B Champanagar na LECC Babu Parabu Panjil Taruk Marida Maithiba Pikhi hayeng nungthil pung ama taba matamda sanagadaba anisuba knockout round match ta LECB Babu Paraga kasar kangkhut kasar ga sanangani ngasigi match asida N Kiran Singh na umpire H Inau Pistak Singh na scorer oikhi ngasi sanagiba match asida LECC Babu Parana toss ngamduna mai kai khanki aduga Yawol Club B Champanagar na kang kaptuna kang sanaba hokhi kangkhut animakna kang fazana kaptuna sanaki ahan bahaf mamangda Yawol Club B Champanagar na LECC Babu Parabu Panjil ahum amada mangzil thaduna laiki half matungda kangkhut animak na kang kan kap nakhi adubu apiba matamda Yawol Club B na Champanagar LECC bu Panjil taruk mari da maithiba pikhi Loiselak padayang sagi pawom globirasi ICAR Lamfelpat ki Agrometeorological Field Unit amfudagi pirakpa ay ngasagi report amagi matungina ngasi Manipurda khwaidagi sabagi chang ngasi Celsius degree kontra dasmik sinu oikhi khwaidagi ingbagi chang na Celsius degree konithoi dasmik manga oikhi nungsit tayawba sing manilgi chang na ayukta chada marifudraga ni thoi amadi nungteldana sada humpuni thoi oikhi ngasi chukhiba nungjugi chang na millimeter sinu ni Aroiba da maroiba pau amuka na pisari. Thadaw luchingba nekam jomhaugi mihata chenaba sing matik sarak therapy ke dabani haiba demanda ngase Karbialongi manjada khundariba thadaw miyam na khongjang changsin khre. Churachandpurdagi lakpa miyoi anidagi Assam Police na lupa crore taret henbagi mayai kaba heroin fagatpa ngamkhre. MSF na ikhoi larik ningthi na tamsi campaign ki manung channa Howardis High School da yengsulubada oza ani amadi staff ama ludo sanaba thengnarakhiba laibak thibani haina MSF ki General Secretary na phongdorakle. Amadi kumjali singani taramapanda MSPDCL amadi MSPCL na laukiba thabak singi recruitment process khudingmak mamang thagi tang taramarida Governor in Council ki meeting da cancel tawkhre recruitment process asi nauna amuk tawragani hairi. Hauzi fawbagi ISCOM news na pisaba Manipuri pau matang sa loijare minang tabiriba singbo muka na kharamjari.